Laibak amagi president na laibak amagi president lao yengnarasi challenge tausi akhoi gi khuchukulai aigi khuchukulai amadi nangi khuchukulai masi lanfamda amta yengnarasi haibo wafam se panghai haina panate adupu handak Putin na adugumba statement ama pithokre maki statement ase hojika prithibida lairiba news media singsina fadana cover oidi maki message viral tawkre Putin na haikibri masi insane type of masi ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯀꯩꯗꯧꯖꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯆꯦꯂꯦꯟꯖ ꯑꯃꯅꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯄꯨꯇꯤꯟꯅ ꯌꯥꯝꯅ ꯔꯤꯁꯦꯟꯠꯂꯤ ꯃꯥꯅ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯖꯥꯏꯜ ꯈꯔ ꯂꯩ ꯃꯗꯨꯒꯤ ꯃꯤꯖꯥꯏꯜꯗꯣ ꯅꯈꯣꯏ ꯃꯗꯨꯕꯨ ꯏꯟꯇꯔꯁꯦꯞ ꯇꯧꯗꯨꯅ ꯌꯦꯡꯉꯨ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯃꯤꯖꯥꯏꯜꯁꯨ ꯊꯥꯔꯛꯎ ꯑꯩꯈꯣꯏꯅ ꯏꯟꯇꯔꯁꯦꯞ ꯇꯧꯗꯨꯅ ꯌꯦꯡꯅꯁꯤ ꯍꯟꯗꯛꯇꯤ ꯌꯨꯀ꯭ꯔꯦꯟꯗ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ Putin haikhibani wani amasung ma ki wa ase yamna satin hojik viral ni America dani challenge to khrise nakhoi gi air defense system any type ki leisano ai gi missile sing hojik aikoina tharkadori ba amasung thage hina khali se nakhoi Ukraine da amuktang thattuna yengu sini hojik Putin haikhrise masi amna chawba ofam amani amasung ngasi phawta war gi taibang da war chathringai da asigumba ofam ase haina khide sini hana gi ahalaman gi matamda war tawnaring matamda nakhoi gi pahalwan body builder do thadoro aikoi gi body builder thadorake natraga aikoi gi thang haiba natraga ta haiba thadorake amasung yengnasi haibo wafam dum tawnaram mi adubu hojiki modern warfare da masi tawde adubu Putin haikhre aigi missile khara lai nakoi thatna yengu haiduna so Putin challenge to rakhiba maki missile ase karambana maki missile ase handak orsenic missile harisini orsenic missile ase use tawdri Ukraine da aduga mak na haiki maduti USA nakhoi Ukraine da adugo phom ma choose tawro amasung nakhoi gi any air defense system Patriot oigera Thar oigera natraga karambo oigera madu Ukraine gi oigera natraga America gi oigera natraga any European country gi oigera NATO gi oigera madu hairiba choose tawdoriba mafam asigi akoi beda thammo masiga loina akoi gi F-16 ama ma punama ase pusalakon thammo aduga akoi gi missile or snake asi tharak lage aduga madupu intercept tawba ngambri yengusini kya chokro bapno kya chorpo challenge no hadak Putin na America amti NATO amti west countries sing da tawkri se masigi wafam ase uji worldwide ta viral ni Putin na masimasu haikri 21st century gi technology ki wanglaba taibang asida aikhoi gi technology amasung nakhoi gi technology ki marakta challenge tawnarasi kanana henbuna yengsi aduga Ukraine de any port ama target ta launarasi madu keep city or su pharesini aduga high orsenic missile se only keep tanate Europe ki any country America wagera Europe ki any country da masi thajin bada adugumba khuchu khulai amatta laitri sini Putin gi wafam madudi madupu thatpangambagi haiduna aduga nainabasingna asumna hai expert singna madudi Putin na haikri wa se masi arrogant oidna masabu khoigi country bu yamna chawkhatna pongna haijabana tesini masi na hairiba mak na haiki wafam se message amani madudi Ukraine ki war asita natana hairiba war se pakthoraktuna ngasi degi chahi manga aru tara oisu matungda nongmanatre nongmadi NATO amati Russia ki marakta war ase oibagi chance lai haibo ase Russia ki makhoi ki defense minister so mention tawkhresini ngasi degi chahi manga tara matung do eraga su nomatre nomati aikhoi ga NATO ga sok narak pa yai haiduna aduna aikhoi masi ki damakta complete preparation lau te biate full preparation lau te biate habsi Russia ki defense minister ki wafam ni hairi aduna hojik lakadori se USA ki oina president Donald Trump se yamno friend ni Russia ga aduga Donald Trump ki chahi di kyano maximum 4 years khaktani masigi matungda kari oirakpa tai NATO di sum laidori ni atop western countries amati Russia ki marakta enmity yekna basidi Trump lori haiduna masi friendship te hekto olak kadab sunate mara masina Russia ki kanglup na ukhre madudi NATO na puri bo wakhallon asina di nomatre nomati Trump loi khraga su Trump ti chatkini lakeni adobo atopo muk lakani NATO support to ba US na matam aluda soidana Russia mati mokhoi ki marakta sok na rani haibo wakhalon ase Russia pure maramasin na hojik Russia preparation si lobani Russia gi technology hojik akan bani amasung mokhoi ki technology ja fau bani hidak ki lamdang da sum mokhoi amna prithibina ngamdaba thabak ka mokhoi hadak uthorakre masigi matung da handak orsenic haina mokhoi ki masagi homemade missile ase masi kaida gisu technology lobanate China Iran masida
ꯀꯔꯤꯃꯠꯇ ꯃꯈꯣꯏ ꯈꯨꯠ ꯌꯥꯎꯕ ꯅꯠꯇꯦ ꯔꯁꯤꯌꯥꯒꯤ ꯑꯗꯨꯒꯨꯝꯕ ꯏꯟꯚꯦꯟꯁꯟꯅꯤ ꯗꯤꯁꯀꯣቨꯔꯤꯅꯤ ꯍꯥꯏꯔꯤꯕ ꯑꯣꯔꯁꯅꯤꯛ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯦ ꯃꯁꯤꯒꯤ ꯃꯤꯁꯥꯏꯜ ꯑꯁꯦ ꯌꯨꯔꯣꯞꯀꯤ ꯑꯦꯅꯤ ꯀꯟꯇ꯭ꯔꯤꯗ ꯌꯧꯍꯟꯕ ꯉꯝꯕ ꯕꯦꯂꯤꯁꯇꯤꯛ ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔꯍꯦꯗ ꯄꯨꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯌꯥꯝꯅꯃꯛ ꯆꯔꯆꯥꯗꯅꯤ ꯑꯗꯨꯅ ꯇ꯭ꯔꯝꯞ ꯑꯁꯤ ꯍꯧꯖꯤꯛ ꯔꯤꯄꯕ꯭ꯂꯤꯛꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯝꯞꯀꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯄꯥꯔꯇꯤ ꯑꯁꯦ ꯍꯧꯖꯤꯛꯀ ꯁ꯭ꯇꯔꯣꯡ ꯑꯃꯛ ꯑꯣꯏꯔꯛꯈꯤꯅꯤ ꯌꯨꯑꯦꯁꯇ ꯃꯇꯝꯗꯨ ꯂꯥꯛꯀꯗꯧꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯗꯨꯅ ꯔꯁꯤꯌꯥꯒ ꯑꯃꯨꯛ ꯁꯣꯛꯅꯔꯛꯄ ꯌꯥꯏ ꯃꯁꯤꯒꯤ ꯌꯥꯝꯅ ꯂꯣꯡ ꯗꯤꯁꯇꯦꯟꯁ ꯃꯤꯠꯌꯦꯡ ꯑꯁꯦ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯌꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯔꯁꯤꯌꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯆꯥꯎꯊꯣꯛꯂꯤꯁꯦ ꯄꯣꯡꯊꯣꯛꯂꯤꯁꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯃꯣꯏ ꯑꯃꯁꯨꯡ ꯋꯤꯟ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯅꯤꯈꯛ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯅꯤ ꯁꯤꯅꯤ ꯔꯁꯤꯌꯥꯒꯤ ꯑꯃꯅ ꯑꯣꯔꯁꯅꯤꯛ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯍꯧꯖꯤꯛ ꯁꯦꯝꯒꯠꯈ꯭ꯔꯦ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯗꯤ ꯃꯗꯨ ꯂꯩꯈ꯭रे ꯃꯗꯨꯁꯤꯡ ꯑꯗꯨ ꯌꯨꯁ ꯇꯧꯅꯔꯛꯄ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯂꯨꯕ ꯋꯥꯅꯤ ꯑꯃꯁꯨꯡ ꯌꯨꯁ ꯇꯧꯅꯔꯛꯂꯗꯤ ꯔꯁꯤꯌꯥꯗꯁꯨ ꯃꯗꯨ ꯃꯁꯤꯡ ꯌꯥꯝꯅ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯃꯟ ꯋꯥꯔꯐꯤꯌꯔꯗ ꯀꯃꯟ ꯋꯥꯔꯗ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯣꯔꯁꯅꯤꯛꯅꯤ ꯑꯣꯔꯁꯅꯤꯛꯁꯤ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯁꯥꯟꯅꯕ ꯑꯃꯗꯤ ꯃꯁꯤꯕꯨ ꯏꯟꯇꯔꯁꯦꯞ ꯇꯧꯕꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯋꯦꯁ ꯑꯃꯦꯔꯤꯀꯥ ꯅꯥꯇꯣ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯤ ꯂꯣꯏꯅ ꯗꯤꯐꯦꯟ ꯇꯧꯕꯒꯤ ꯔꯁꯤꯌꯥꯗ ꯂꯩꯁꯤꯅꯤ ꯑꯃꯅ ꯃꯗꯨꯒꯤ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯗꯨ ꯀꯩꯅꯣ S-500 ꯁꯤꯁꯇꯦꯝꯁꯤꯅꯤ ꯃꯗꯨꯒꯤꯗꯨ ꯌꯩꯊꯠꯂꯒ ꯔꯁꯤꯌꯥꯗ ꯇꯥꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯥꯏꯜ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯋꯦꯁꯇ ꯑꯃꯦꯔꯤꯀꯥꯗ ꯁꯥꯗ꯭ꯔꯤꯁꯤ ꯑꯗꯨꯅ ꯔꯁꯤꯌꯥꯒꯤ ꯍꯥꯏꯔꯤꯕ ꯑꯣꯔꯁꯅꯤꯛ ꯑꯃꯗꯤ S-500 ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯅꯤꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯗꯤꯁꯀꯣꯚꯔꯤ ꯇꯧꯗꯅ ꯁꯥꯅꯕ ꯇꯦꯛꯅꯣꯂꯣꯖꯤꯗ ꯍꯥꯏ ꯐꯥꯏ ꯑꯣꯏꯅꯕ ꯁꯨꯄꯦꯔꯤꯌꯣꯔꯤꯇꯤ ꯑꯣꯏꯅꯕ ꯃꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯅꯧ ꯍꯥꯏꯕꯁꯤ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯦꯟꯁꯟꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯕ꯭ꯔꯤꯛꯁꯀꯤ ꯃꯇꯥꯡꯗ ꯋꯦꯁꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯦ ꯑꯃꯁꯨꯡ ꯕ꯭ꯔꯤꯛꯁꯀꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯉꯥꯡꯉꯤ ꯃꯗꯨꯗꯤ ꯕ꯭ꯔꯤꯛꯁ ꯑꯁꯤꯅ ꯗꯣꯂꯔꯕꯨ ꯅꯝꯊꯕꯒꯤ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯒ ꯗꯣꯂꯔꯁꯤ ꯅꯝꯊꯕꯒꯤ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯕ꯭ꯔꯤꯛꯁꯇ ꯇꯥꯔꯒꯦꯠꯅꯤ ꯀꯥꯏꯅ ꯕ꯭ꯔꯤꯛꯁꯇ ꯂꯩꯕ ꯌꯥꯔꯣꯏ ꯀꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯕ꯭ꯔꯤꯛꯁꯇ ꯑꯦꯇꯥꯛ ꯇꯧꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯐꯝ ꯑꯃ ꯋꯦꯁꯇꯔꯟ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯛꯄꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯥꯔꯠꯀꯤ ꯕꯤꯗꯦꯁ ꯃꯟꯇ꯭ꯔꯤ ꯖꯩꯁꯪꯀꯔꯅ ꯍꯥꯏꯈ꯭ꯔꯦ ꯕ꯭ꯔꯤꯛꯁ ꯍꯥꯏꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯤꯈ꯭ꯔꯦ ꯁꯤꯅꯤ ꯕ꯭ꯔꯤꯛꯁ ꯏꯁ ꯅꯣꯠ ꯋꯦꯁꯇꯔꯟ ꯀ ꯍꯥꯏꯕ ꯌꯥꯝ ꯐꯖꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯑꯗꯨꯒ ꯕ꯭ꯔꯤꯛꯁꯄꯨ ꯅꯈꯣꯏꯅ ꯐꯖꯅ ꯈꯪꯕꯤꯗ꯭ꯔꯦ ꯋꯦꯁꯇꯔꯟ ꯀꯥꯡꯕꯨꯅ ꯍꯥꯏꯕ ꯋꯦꯁꯇꯔꯟꯗ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤꯗꯃꯛꯇ ꯕ꯭ꯔꯤꯛꯁ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯖयशंकर ꯑꯁꯤꯅ ꯃꯁꯤꯅ ꯍꯥꯏꯈꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯦ ꯌꯥꯝꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯅꯈꯤ ꯑꯗꯨꯒ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯦ ꯌꯥꯝ ꯐꯖꯈꯤ ꯑꯃꯁꯨꯡ ꯗꯤꯖꯔꯞ ꯇꯨ ꯄ꯭रेꯖ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯄꯨꯇꯤꯟꯅ ꯖयशंकरꯗ ꯍꯥꯏꯈ꯭रे ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯁꯨ ꯌꯥꯝꯅ ꯐꯖꯅ ꯗꯤꯁꯀꯁꯟ ꯇꯧꯗꯅꯤ ꯍꯥꯏ ꯃꯐꯝ ꯀꯌꯥꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯋꯥꯔ ꯑꯁꯤꯗ ꯑꯃꯗꯤ ꯃꯁꯤꯒꯤ ꯀꯅꯦꯛꯁꯟ ꯋꯦꯁꯇꯔꯟ ꯑꯃꯗꯤ ꯅꯥꯇꯣꯒꯤ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛ ꯄꯨꯇꯤꯟꯅ ꯍꯤꯔꯣꯅꯤ ꯑꯗꯨꯒ ꯕ꯭ꯔꯤꯛꯁꯁꯨ ꯃꯈꯣꯏ ꯍꯧꯖꯤꯛ ꯐꯖꯅ ꯄꯨꯈꯠꯅꯕ ꯂꯥꯛꯅꯔꯤ ꯑꯃꯔꯣꯝꯗ ꯁꯤꯔꯤꯌꯥꯗ ꯍꯟꯗꯛꯀ ꯔꯁꯤꯌꯥꯁꯦ ꯈꯔ ꯂꯣꯁ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯇꯧꯅꯈꯤ ꯃꯁꯤꯗꯁꯨ ꯍꯥꯏꯈꯤ ꯁꯤꯔꯤꯌꯥꯗ ꯑꯩꯈꯣꯏ ꯂꯣꯁ ꯑꯣꯏꯕ ꯅꯠꯇꯦ ꯃꯁꯤꯕꯨ ꯂꯣꯁ ꯑꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯈꯟꯈꯤꯅꯨ ꯑꯃꯁꯨꯡ ꯇꯨꯡ ꯇꯥꯔꯛꯀꯗꯕ ꯊꯕꯛ ꯌꯥꯝ ꯂꯩꯔꯤ ꯍꯥꯏꯈꯤ